Sinjambe Assembly Constituency की BJP के MLA Yumnam Khemchand Chief Minister ओइतना मणिपुरी अनोब लेंगाक सेमलगनी कुकी मदि नागापुर के MLA अममना Deputy Chief Minister सिंह ओइरगनी हाइरी Khemchand बु मणिपुरी अनोब Chief Minister ओहेनबगी वारेप असि BJP की North East की इंचार्ज अमित पत्रा अमदि मणिपुर की BJP Legislative Party Leader खनबगी Central Observer तरुण चुकना शेयर लौदना ngasi New Delhi da pangthokba BJP MLA sing mifamna lawkhibani hinamas ki matana Impact News mifam da saruk yaruba MLA sing gi phangma pawda ngasi numidang wairam phamkhiba mifam aduna MLA Y Khemchand bu anobat lusing ba khan gi mathakta Deputy Chief Minister oinaba kuki MLA sing barakti kangpopi AC MLA nemsa khibgen bu khanki masi gi mathakta naga MLA sing barakti MLA amasu Deputy Chief Minister oina hapna basware lawkhi aduga Bisupur AC MLA Govindas Kontok Jampusu Home Minister oina khalaba matungda ngasing mifamada loishin ki hairi loina hojik hojik Delhi da riba BJP pati masiga sanni riba party MLA sing hayeng ayo angan bada Manipur da handuna wasak lobby thawak paikhan na basu pautak pikhi maram asina Delhi da riba MLA sing hayeng Manipur da halak laba matung hayeng numidang wairam mak natraga hangsit ayuk mas wasak loroba yai haina Impact News na pangpapaw asina hairi